ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯗ ꯊꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯃꯗ ꯂꯩꯕ ꯑꯃꯥꯏꯕ ꯁꯤꯟꯈꯝ ꯂꯥꯛꯄ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯂꯩꯀꯥꯏ ꯑꯗꯨꯕꯨ ꯐꯅꯅꯕ ꯈꯟꯈꯤꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯀꯌꯥ ꯊꯣꯏꯅ ꯍꯩꯇꯕ ꯑꯃꯥꯏꯕ ꯁꯨꯅꯤꯜ ꯀꯧꯕ ꯅꯨꯄꯥ ꯑꯃꯕꯨ ꯏꯀꯥꯏꯕ ꯄꯤꯈꯤꯕ ꯋꯥꯔꯤ ꯑꯃ ꯂꯩꯈꯤꯕꯅ ꯑꯃꯥꯏꯕ ꯁꯨꯅꯤꯜꯅ ꯑꯃꯥꯏꯕ ꯁꯤꯟꯈꯝ ꯂꯥꯛꯄꯕꯨ ꯃꯊ꯭ꯋꯥꯏ ꯂꯧꯅꯅꯕ ꯍꯣꯠꯅꯔꯛꯈꯤꯕ ꯑꯃꯗꯤ ꯑꯍꯤꯡ ꯑꯃꯗ ꯂꯥꯏ ꯊꯥꯖꯤꯜꯂꯛꯇꯨꯅ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯇꯧꯁꯤꯜꯂꯛꯇꯨꯅ ꯑꯃꯥꯏꯕ ꯁꯤꯟꯈꯝ ꯂꯥꯛꯄꯗ ꯁꯛꯎꯗ꯭ꯔꯕ ꯇꯦꯟꯖꯩ ꯑꯃ ꯀꯥꯞꯂꯛꯇꯨꯅ ꯑꯃꯥꯏꯕ ꯆꯤꯡꯈꯝ ꯂꯥꯛꯄꯗ ꯊꯥꯈꯤꯕ ꯑꯃꯗꯤ ꯆꯩꯅꯥ ꯑꯗꯨꯅ ꯑꯃꯥꯏꯕ ꯆꯤꯡꯈꯝ ꯂꯥꯛꯄ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯋꯥꯔꯤ ꯄꯔꯤꯡꯗꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯁꯨꯅꯤꯜꯗꯣ ꯀꯂꯛ ꯄꯦꯜꯂꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯈꯥꯡꯅ ꯅꯣꯛꯂꯤ ꯑꯗꯨꯒ ꯑꯁꯣꯝꯅ ꯈꯜꯂꯤ, ꯈꯪꯂꯕ꯭ꯔꯥ ꯆꯤꯡꯈꯝ ꯂꯥꯛꯄ, ꯅꯪꯅ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯈꯤꯕꯒꯤ ꯃꯍꯩꯅꯤ ꯉꯁꯤ ꯅꯪꯅ ꯐꯪꯂꯤꯕ꯫ ꯅꯪꯅ ꯍꯤꯡꯒꯦ ꯍꯥꯏꯗꯨꯅ ꯍꯤꯡꯂꯕꯗ ꯅꯣꯡꯃ ꯅꯤꯅꯤ ꯑꯗꯨ ꯃꯉꯥꯏ꯫ ꯅꯄꯨꯟꯁꯤ ꯑꯗꯣ ꯈꯥꯡꯉꯨ ꯊꯛꯇ ꯀꯦꯝꯂꯦꯗꯣ ꯉꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯁꯨꯅꯤꯜꯗꯣ ꯃꯥꯒꯤ ꯊꯕꯛ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯦ꯫ ꯂꯩꯃꯗꯣ ꯑꯌꯨꯛ ꯉꯟꯅ ꯍꯧꯔꯗꯨꯅ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯒ ꯏꯃꯨꯡꯒꯤ ꯆꯥꯛ ꯊꯣꯡꯂꯤ꯫ ꯍꯧꯖꯤꯛ ꯄꯨꯡ 9 ꯇꯥꯁꯤꯜꯂꯛꯂꯤ꯫ ꯇꯣꯂꯦꯟꯁꯨ ꯍꯧꯒꯠꯂꯛꯂꯒ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯒ ꯃꯍꯥꯛꯀꯤ ꯐꯃꯥꯡꯗ ꯐꯝꯂꯤ꯫ ꯂꯩꯃꯗꯣ ꯆꯥꯛꯈꯨꯝꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯆꯥꯛ ꯆꯥꯅꯅꯕ ꯀꯧꯕ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯁꯤꯟꯈꯝ ꯂꯥꯛꯄꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯂꯝꯗ꯭ꯔꯤ꯫ ꯂꯩꯃꯅ ꯆꯪꯂꯛꯄꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯂꯩꯕ ꯄꯥꯈꯠꯄꯣꯏ ꯀꯔꯤꯕꯣꯏ ꯁꯠ ꯁꯠ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯆꯤꯡꯈꯝ ꯂꯥꯛꯄꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯏ꯫ ꯁꯣꯝꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯇꯣꯂꯦꯟꯁꯨ ꯃꯃꯥꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯄꯥꯕꯨ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯍꯥꯛꯁꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯃꯄꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯇꯣꯂꯦꯟ ꯆꯪꯉꯛꯄꯗ ꯃꯄꯥꯒꯤ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯥꯗꯤ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯇꯣꯂꯦꯟꯒꯤ ꯃꯄꯥ ꯆꯤꯡꯈꯝ ꯂꯥꯛꯄꯗꯣ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯆꯤꯡꯈꯝ ꯂꯥꯛꯄꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯇꯣꯂꯦꯟꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯑꯃꯥꯏꯕ ꯆꯤꯡꯈꯝ ꯂꯥꯛꯄꯗꯣ ꯇꯥꯏꯕꯪ ꯋꯥꯈꯜ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯋꯥꯈꯜ ꯂꯥꯛꯄꯗ ꯆꯤꯡꯈꯝ ꯂꯥꯛꯄꯗꯣ ꯑꯋꯥ ꯆꯩꯅꯥ ꯐꯥꯎꯔꯤ꯫ ꯃꯗꯨꯗ ꯂꯩꯃꯅ ꯇꯥꯏꯕꯪ ꯋꯥꯈꯜ ꯂꯥꯛꯂꯕ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯪꯉꯤ, ꯀꯩꯗꯧꯔꯕꯒꯦ ꯍꯛꯆꯥꯡꯁꯤꯁꯨ ꯌꯥꯝꯅ ꯆꯣꯛꯊꯅ ꯎꯏ? ꯆꯤꯡꯈꯝ ꯂꯥꯛꯄꯅ, ꯃꯃꯥ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ, ꯉꯁꯤꯗꯤ ꯍꯛꯆꯥꯡꯁꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦꯅꯦꯍꯦ꯫ ꯑꯃꯥꯏꯕ ꯆꯤꯡꯈꯝ ꯂꯥꯛꯄ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯉꯔꯥꯡ ꯇꯦꯟꯀꯥꯞ ꯇꯧꯔꯛꯄ ꯁꯛꯎꯗꯕ ꯇꯦꯟꯖꯩꯅ ꯇꯦꯡꯒꯥꯊꯣꯡ ꯇꯦꯟꯒꯤ ꯂꯤꯔꯤ ꯆꯤꯡꯂꯒ ꯀꯥꯞꯂꯛꯈꯤꯕ ꯁꯛꯎꯗꯕ ꯇꯦꯟꯖꯩ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯕꯥꯛꯇ ꯌꯨꯡꯈꯤꯕꯅ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯕ ꯈꯪꯖꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯇꯧꯗꯦ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯈꯨꯝꯖꯤꯟꯈꯤ꯫ ꯇꯣꯂꯦꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯑꯍꯥꯟꯕ ꯎꯈꯤꯕ ꯁꯛꯇꯝ ꯑꯗꯨꯗ ꯄꯥꯈꯠꯂꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯣꯂꯦꯟꯒꯤ ꯃꯄꯥꯅ ꯀꯔꯤꯁꯨ ꯇꯧꯗꯦ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯀꯔꯤꯁꯨ ꯈꯜꯂꯨꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯣꯂꯦꯟꯕꯨꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯔꯤ ꯑꯗꯨꯒ ꯃꯃꯥꯕꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯁꯦꯕꯥ ꯇꯧꯖꯔꯤ꯫ ꯁꯣꯝꯗ ꯅꯥꯀꯟ ꯑꯃꯗꯅ ꯏꯅꯨꯡ ꯉꯥꯟꯕꯤꯗꯣ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯖꯔꯤ꯫ ꯏꯅꯨꯡ ꯉꯥꯟꯕꯤꯒꯤ ꯃꯄꯥ ꯀꯨꯃꯥꯔꯁꯨ ꯑꯃꯥꯏꯕ ꯆꯤꯡꯈꯝ ꯂꯥꯛꯄꯅ ꯌꯦꯡꯕꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯃꯍꯧꯁꯥꯒꯨꯝ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯂꯦ꯫ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯐꯒꯠꯂꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯑꯃꯥꯏꯕ ꯁꯨꯅꯤꯜꯗꯣ ꯉꯔꯥꯡ ꯃꯥꯅ ꯇꯧꯈꯤꯕ ꯑꯗꯨꯅ ꯑꯃꯥꯏꯕ ꯆꯤꯡꯈꯝ ꯂꯥꯛꯄ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯅ ꯃꯣꯃꯣꯟ ꯅꯣꯛꯆꯔꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯜꯂꯤ, ꯑꯃꯥꯏꯕ ꯆꯤꯡꯈꯝ ꯂꯥꯛꯄ, ꯅꯍꯥꯛꯅ ꯁꯤꯈ꯭ꯔꯕꯗꯤ ꯅꯪꯒꯤ ꯂꯩꯀꯥꯏꯕꯨ ꯑꯩꯅ ꯑꯋꯥ ꯑꯅꯥ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯅ ꯍꯧꯖꯤꯛꯇꯤ ꯅꯤꯟꯕ ꯍꯧꯔꯒꯅꯤ, ꯈꯪꯒꯅꯤꯗꯣ ꯀꯔꯤ ꯊꯣꯛꯏ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯂꯩꯃꯅ ꯁꯣꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯑꯗꯨꯒ ꯇꯣꯂꯦꯟ ꯃꯄꯥꯒꯤ ꯁꯦꯕꯥ ꯇꯧꯔꯤ꯫ ꯃꯗꯨꯗ ꯇꯣꯂꯦꯟꯒꯤ ꯃꯄꯥ ꯆꯤꯡꯈꯝ ꯂꯥꯛꯄꯅ ꯇꯣꯂꯦꯟꯕꯨ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯒ ꯃꯨꯟꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ,
Ibungo Tolen Nafai Hakti Masi Hayeng Kangredo Aduna Napa Aina Haigadabadi Nahaki Napa Aina Tauramba Amaiba Haiva Simpam say Nangna Mapung Pana Tamba Loiraga Lekai Kulesibu Nangna Awa Ana Tagadabadigi Nangna Ngatok Biruko Ibungo Aduga Aigi Lady One Lyricsing say Nasidagi Nangon the Piruni Mapagi Asugumba Wahayasi Hairpa Sida Tolen Mapita Kapsari Amaiba Sinkam Lakana Muhai E Aduga Ibungo Mapam Masidi Kasaka Jaita Kol Haiduna Lam Aman Labani Mapam Aduda Aigi Maru Amaiba Saurel Goba Aman Labani Maruda Nangna Mapung Pana Amaiba do Tamlu Uko Ibungo Tolen Mapana Asomna Hairakpada Mahaksu Mapagi Ningba set Tungalage Haina Mapagi Mapamda Asit Patazaba Amagalunana Sari Wasak Saklan Asomna Wari Sanaringaita Laymado Sak Sarasi Haina Haibalaklam Tolen Amadi Sinkam Lakpa Wari Sanabado Tokirami Asomna Tolaba Matung Tolen Ginamapa Layma Mahakina Mapuroiba Sinkam Lakpabu Sanglaga Lady Tolendi Ngasai Mapana Haidakiba Wasing Aduna Wakal Nungaitana Lady Adubu Mamadati Haidoklamdi Wakal Nungai Kiroi Kanna Luasilami Asum Tauduna Matam Mato Hokri Ahingi Matam Nungai Jabu Oirakli Tolen Amadi Layma Mama Masa Anidudi Complain Tunkun Tankri Chinkam Lakpati Ahingi Matam Masida Awa Saina Kangduna Una Toina Chaglakli Masa Adusu Singtiglagli Aduga Sinkam Lakpa Aroiba Wiki Asumna Matangi no Ngale Ayuk Janda Anganbani Laymado Mikap Thorakli Aduga Mahaki Mapuroibabu Masa Nomlaga Haudogli Adubu Sinkam Lakpati Hoini Mai Amata Haitri Haugalactri Layma Magi Nupabu Kauraga Tiangthana Wina Kablakli Tolensu Mamana Kablakpa Dugi Konjel Tabada Mikap Tholi Aduga Mapagi Tawai Yaudraba Haksang Adubu Yelaga Mamittagi Mapitana Kapsari Asumna Kullekai Ado Amaiba Sinkam Lakpa Lakidre Haina Pumnin Nilli Asumna Amaiba Sinkam Lakpagi Tauramsu Loire Aduga Magi Yumda Hanakri Kunja Miyam Ado Tawai Nungai Nakidi Marudagi Amuk Kahena Nungai Tribadi Haujikti Amaiba Sinkam Lakpasu Si Krabunina Kullekai Asina Kari Oirakpa Kari Taurakpa Haina Likai Miyam Ado Singnaba Amagalunana Mayumda Hanaki Asumna Nongmanini Haukri Ngasidi Inungan Biki Mapa Kumardo Hakchang Kara Pagalabanina Amaiba Sinkam Lakpa Koida Lakli Aduga Labor Book Koroklami Itaimao Asumna Hanna Tuina Korokli Laymasu Mapalangda Kanagumba Amana Kauribadu Taratuna Mapalangda Thoi Aduga Kumar Nang Laglibro Changlo Pida Sida Pamu Kumar Su Mangolda Karakli Pida Thariba Duda Pami Aduga Asumna Itaima Aisu Pau Sitabada Yamna Nungaiti Aisu Nahan Makai Isasi Narurabana Tadagi Thoramsu Yawbangam Zahodri Tadana Jinglambadagi Aise Pagat Laduna Lakliba Sinitima Layma Wadi Ngangdi Mamitagi Mapitana Kapsari Kumarsu Laymagi Matau Ado Yengbangam Duna Wai Karas Hanaraga Masu Mayum Mongba Maran Zaida Hanwai Kri Somdana Tolendo Tomba Koida Mapa Jinkam Lakuna Tamlamba Lyric Singado Pari Maduda Tombana Itao Kariru Nana Sigumba Kia Kibagi Lyric Singasibu Pari Basibu Itao Nangisi Aichum Chingareda Maduda Tolena Itao Pabana Laramland Lumdaida Pabana Ingunda Asumna Hairami Mana Tauramba Amaibagi Sinpam Singase Aina Tamlaga Asauba Amaiba Moro Haina Hairam Aisu Babagi Mapamda Amaiba Ama Oigani Haina Achit Patazaba Amaga Oinana Sari Wasak Sakrabani Tao Other Nang Aina Tori Batapakse Kanagumba Amagi Mapamda Haidokunuko Wapa Mother Tombasu Tolengi Wadu Taraduna Kanamata Haido Loy Haiduna Tazaba Biki
ꯑꯁꯨꯝꯅ ꯇꯣꯂꯦꯟ ꯃꯄꯥꯅ ꯊꯝꯂꯝꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯄꯥꯕꯗꯒꯤ ꯍꯧꯖꯤꯛ ꯃꯥꯅ ꯈꯪꯗꯕ ꯍꯩꯇꯕ ꯂꯩꯁꯤꯜꯂꯛꯇ꯭ꯔꯤ ꯑꯗꯨꯒ ꯇꯣꯂꯦꯟ ꯏꯅꯨꯡ ꯉꯥꯟꯕꯤꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯈ꯭ꯔꯤ ꯃꯄꯥꯅ ꯍꯥꯏꯔꯝꯕ ꯊꯕꯛ ꯑꯁꯤꯗ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯤ ꯑꯁꯨꯝꯅ ꯊꯥ ꯀꯌꯥ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯍꯥꯏꯔꯝꯕ ꯌꯩꯊꯥꯈꯨꯜ ꯈꯨꯜꯗ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜ ꯀꯧꯕ ꯑꯃ ꯂꯩꯕꯅꯤ ꯍꯥꯏꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯤ ꯇꯣꯂꯦꯟ ꯌꯩꯊꯥꯈꯨꯜ ꯈꯨꯜ ꯑꯗꯨꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯃꯥꯗ ꯍꯥꯏꯒꯗꯕꯁꯨ ꯃꯃꯥꯅ ꯌꯥꯔꯛꯂꯣꯏ ꯈꯟꯗꯨꯅ ꯃꯃꯥ ꯇꯛꯂꯝꯗꯅ ꯆꯠꯂꯒꯦ ꯈꯟꯗꯨꯅ ꯂꯦꯞꯈ꯭ꯔꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯦ ꯇꯣꯂꯦꯟꯗꯣ ꯃꯝꯂꯤꯕ ꯃꯇꯝ ꯑꯗꯨꯗ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯌꯩꯊꯥꯈꯨꯜ ꯈꯨꯜꯗ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯇꯣꯂꯦꯟꯅ ꯆꯠꯂꯝꯗꯥꯏꯗ ꯃꯥꯒꯤ ꯑꯄꯣꯛꯄꯤ ꯄꯂꯦꯝ ꯏꯃꯥ ꯂꯩꯃꯕꯨ ꯃꯈꯣꯡ ꯁꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯄꯂꯦꯝ ꯏꯃꯥ ꯑꯄꯣꯛꯄꯤ ꯅꯆꯥ ꯑꯩꯅ ꯄꯥꯕꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯆꯥ ꯑꯩ ꯌꯩꯊꯥꯈꯨꯜ ꯈꯨꯜ ꯇꯥꯅ ꯈꯣꯡꯁꯥꯟꯖꯕ ꯇꯥꯔꯤ ꯅꯆꯥꯕꯨ ꯊꯧꯖꯥꯟꯕꯤꯌꯨꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯣꯂꯦꯟꯗꯣ ꯃꯃꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯨꯝꯖꯔꯝꯂꯒ ꯌꯩꯊꯥꯈꯨꯜ ꯈꯨꯜ ꯇꯥꯅ ꯈꯣꯡꯁꯥꯟꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ ꯂꯩꯃꯗꯣ ꯃꯁꯥ ꯁꯦꯡꯗꯣꯛꯂꯕ ꯃꯇꯨꯡ ꯏꯃꯨꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯔꯤ ꯁꯣꯝꯗ ꯏꯅꯨꯡ ꯉꯥꯟꯕꯤ ꯈꯣꯏꯗꯅꯤ ꯏꯅꯨꯡ ꯉꯥꯟꯕꯤꯗꯣ ꯃꯄꯥ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯅ ꯃꯄꯥꯅ ꯆꯥꯅꯅꯕ ꯆꯥꯛ ꯂꯣꯏꯁꯤꯜꯂꯤ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯃꯄꯥꯕꯨ ꯆꯥꯛ ꯄꯤꯖꯔꯒ ꯏꯅꯨꯡ ꯉꯥꯟꯕꯤꯒꯤ ꯃꯄꯥ ꯀꯨꯃꯥꯔ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯊꯕꯛ ꯆꯠꯈ꯭ꯔꯤ ꯁꯣꯝꯗꯅ ꯂꯩꯃꯗꯣ ꯇꯣꯂꯦꯟꯕꯨ ꯆꯥꯛ ꯆꯥꯅꯅꯕ ꯀꯧꯕ ꯆꯪꯂꯛꯄꯗ ꯇꯣꯂꯦꯟ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯩꯔꯝꯗ꯭ꯔꯤ ꯂꯩꯃꯅ ꯇꯣꯂꯦꯟꯕꯨ ꯀꯟꯅ ꯀꯧꯔꯤ ꯇꯣꯂꯦꯟꯅ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯇꯣꯝꯕ ꯈꯣꯏꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯊꯣꯛꯂꯤ ꯁꯣꯝꯗꯅ ꯇꯣꯂꯦꯟꯗꯣ ꯑꯁꯨꯝ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯆꯥꯛ ꯂꯥꯝꯂꯗꯨꯅ ꯆꯠꯂꯝꯕꯗꯒꯤ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯌꯦꯡꯂꯒ ꯃꯥꯅ ꯄꯣꯔꯛꯄ ꯆꯥꯅ ꯊꯛꯅꯅꯕ ꯑꯗꯣ ꯃꯕꯨꯛ ꯂꯥꯝꯂꯗꯨꯅ ꯆꯥꯖꯔꯤ ꯑꯁꯨꯝꯅ ꯇꯣꯂꯦꯟꯗꯣ ꯆꯥꯕ ꯊꯛꯄ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯌꯩꯊꯥꯈꯨꯜ ꯈꯨꯜ ꯇꯝꯅ ꯑꯃꯨꯛ ꯆꯠꯄ ꯍꯧꯈ꯭ꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 6 ꯇꯥꯁꯤꯜꯂꯛꯂꯤ ꯃꯃꯥ ꯂꯩꯃꯗꯣ ꯃꯆꯥ ꯇꯣꯂꯦꯟ ꯂꯥꯛꯇꯕ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯂꯩꯃꯅ ꯇꯣꯂꯦꯟꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯆꯠꯂꯤ ꯑꯁꯨꯝꯅ ꯈꯨꯜ ꯄꯨꯝꯕ ꯊꯤꯔꯕꯁꯨ ꯇꯣꯂꯦꯟꯕꯨ ꯈꯪꯏ ꯎꯏ ꯍꯥꯏꯕ ꯀꯅꯥꯃꯠꯇꯅ ꯍꯥꯏꯔꯛꯈꯤꯗ꯭ꯔꯤ ꯇꯣꯂꯦꯟꯒꯤ ꯃꯃꯥ ꯂꯩꯃ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯇꯣꯂꯦꯟꯕꯨ ꯀꯧꯗꯨꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯂꯛꯂꯤ ꯃꯆꯤꯟꯗ ꯑꯁꯨꯝꯅꯁꯨ ꯁꯣꯜꯂꯤ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯕꯨ ꯀꯔꯤ ꯂꯝꯗꯕꯨ ꯆꯠꯂꯤꯕꯅꯣ ꯅꯃꯥ ꯑꯩꯉꯣꯟꯗ ꯀꯔꯤ ꯑꯃꯠꯇꯁꯨ ꯍꯥꯏꯔꯝꯗ ꯅꯃꯥ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯄꯦꯟꯗꯕ ꯂꯩꯕꯅꯣ ꯑꯁꯨꯝꯅ ꯃꯃꯥ ꯂꯩꯃꯗꯣ ꯇꯦꯡꯊꯥꯅ ꯀꯞꯂꯛꯂꯤ ꯁꯣꯝꯗꯅ ꯇꯣꯂꯦꯟꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯅ ꯃꯩꯅꯝ ꯑꯃ ꯆꯨꯈꯠꯂꯛꯂꯒ ꯄꯣꯊꯥꯕ ꯌꯥꯕ ꯃꯐꯝ ꯑꯃ ꯌꯦꯡꯂꯤ ꯑꯁꯨꯝꯅ ꯇꯣꯂꯦꯟꯗꯣ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯃꯥꯅ ꯄꯨꯔꯛꯄ ꯆꯥꯅꯅꯕ ꯑꯗꯣ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯨꯝꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯇꯣꯂꯦꯟꯅ ꯍꯤꯞꯀꯗꯕ ꯃꯐꯝ ꯑꯗꯣ ꯂꯥꯏ ꯇꯤꯟ ꯆꯪꯗꯅꯅꯕ ꯑꯀꯣꯏꯕ ꯑꯗꯨꯗ ꯂꯥꯏꯔꯣꯟ ꯑꯃ ꯁꯣꯜꯂꯒ 7 ꯀꯣꯏꯅ ꯂꯛꯏ ꯑꯃ ꯆꯤꯡꯏ ꯑꯗꯨꯒ ꯇꯣꯂꯦꯟ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯊꯈ꯭ꯔꯤ ꯇꯣꯂꯦꯟꯅ ꯇꯨꯝꯂꯤꯕ ꯃꯐꯝ ꯑꯗꯣ ꯆꯤꯡ ꯑꯣꯏꯕꯅ ꯀꯔꯤ ꯂꯩꯕꯅꯣ ꯀꯔꯤ ꯇꯧꯔꯛꯀꯗꯕꯅꯣ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯅ ꯃꯁꯥ ꯑꯗꯣ ꯆꯣꯛꯊꯕ ꯍꯦꯃꯟꯈꯤꯕꯅ ꯃꯁꯥ ꯑꯗꯣ ꯑꯃꯥꯏꯕꯒꯤ ꯃꯍꯩ ꯍꯩꯖꯔꯕꯁꯨ ꯋꯥꯔꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ ꯁꯣꯝꯗꯅ ꯇꯣꯝꯕ ꯈꯣꯏꯗꯅꯤ ꯇꯣꯝꯕ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯤ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯇꯣꯝꯕꯒꯤ ꯃꯃꯥ ꯏꯕꯦꯂꯩꯅ ꯇꯣꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯇꯧ ꯇꯣꯂꯦꯟꯒꯤ ꯃꯃꯥ ꯏꯆꯦ ꯂꯩꯃꯗꯨ ꯉꯁꯥꯏ ꯂꯥꯛꯂꯝꯃꯤꯅꯦ ꯇꯣꯂꯦꯟꯗꯨ ꯃꯥꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯂꯩꯔꯝꯗꯦ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯈꯪꯕ꯭ꯔꯣ ꯃꯗꯨꯗ ꯇꯣꯝꯕꯅ ꯑꯍꯥ ꯏꯃꯥ ꯏꯇꯧ ꯇꯣꯂꯦꯟꯗꯨ ꯏꯃꯥ ꯂꯩꯃꯅ ꯍꯧꯒꯠꯂꯛꯄꯗ ꯂꯩꯔꯝꯗꯦ ꯍꯥꯏꯕ ꯃꯥꯗꯤ ꯀꯗꯥꯏꯗ ꯆꯠꯂꯤꯕ ꯑꯩꯗꯤ ꯀꯔꯤꯝꯇ ꯈꯪꯗꯦꯅꯦ ꯏꯃꯥ ꯑꯩꯁꯨ ꯉꯁꯥꯏ ꯑꯌꯨꯛ ꯃꯃꯥꯅ ꯀꯧꯔꯛꯇꯅ ꯃꯃꯥ ꯈꯣꯏꯗ ꯆꯠꯂꯨꯔꯤꯕꯅꯤ ꯃꯗꯨꯗ ꯃꯄꯥꯅ ꯑꯃꯨꯛ ꯈꯪꯗ꯭ꯔꯦ ꯇꯥꯗ ꯆꯤꯡꯈꯝ ꯂꯥꯛꯄꯁꯨ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯅ ꯇꯣꯂꯦꯟꯗꯣ ꯃꯃꯥꯟꯅꯕ ꯈꯣꯏꯗ ꯂꯩꯔꯝꯕꯁꯨ ꯃꯌꯥꯏꯗ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯇꯣꯝꯕꯒꯤ ꯃꯃꯥ ꯏꯕꯦꯂꯩꯅ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯇꯣꯂꯦꯟꯗꯤ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯅꯠꯇꯅ ꯀꯅꯥꯕꯨ ꯇꯤꯟꯅꯔꯤꯒꯦꯅꯦ ꯃꯗꯨꯗ ꯃꯄꯥꯅ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯑꯩ ꯏꯕꯨꯡꯉꯣ ꯅꯇꯥꯎ ꯇꯣꯂꯦꯟꯗꯨ ꯏꯇꯩꯃ ꯂꯩꯃꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯥꯕꯨ ꯅꯨꯄꯤ ꯆꯦꯟꯕ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯣ
ꯃꯗꯨꯗ ꯇꯣꯝꯕꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ, ꯄꯥꯕ, ꯅꯨꯄꯤ ꯆꯦꯟꯕꯕꯨ ꯑꯍꯤꯡ ꯍꯧꯒꯠꯂꯒ ꯆꯦꯟꯅꯕ꯭ꯔꯣ? ꯀꯔꯤꯅꯣ ꯈꯪꯗꯦ, ꯑꯩꯈꯣꯏ ꯄꯥꯕꯁꯤ ꯉꯥꯎꯔꯕ ꯀꯩꯅꯣꯝ ꯇꯧꯏ꯫ ꯃꯗꯨꯗ ꯃꯄꯥꯅ, ꯍꯩ ꯏꯕꯨꯡꯉꯣ, ꯑꯩꯁꯦ ꯅꯃꯥ ꯐꯖꯕꯁꯦ ꯆꯦꯟꯕ ꯆꯠꯄ ꯃꯇꯝꯗ ꯑꯍꯤꯡꯒꯤ ꯄꯨꯡ 3ꯗ ꯍꯧꯒꯠꯂꯒ ꯅꯨꯃꯤꯗꯥꯡ ꯄꯨꯡ 5ꯗ ꯆꯦꯟꯕꯅꯤ, ꯑꯗꯨꯅ ꯅꯇꯥꯎ ꯇꯣꯂꯦꯟꯁꯨ ꯆꯠꯈꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯃꯗꯨꯗ ꯃꯃꯥꯅ, ꯌꯥꯔꯁꯦ ꯇꯣꯛꯄꯤꯔꯣ, ꯑꯉꯥꯡ ꯃꯃꯥꯡꯁꯤꯗ ꯏꯀꯥꯏꯗ꯭ꯔꯣ ꯈꯪꯗꯦꯅꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯔꯕ ꯃꯇꯨꯡ ꯆꯥꯛꯆꯥ ꯇꯣꯛꯄ ꯂꯣꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯤ꯫ ꯇꯣꯝꯕꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯐꯃꯨꯡꯗ ꯐꯝꯂꯒ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ꯫ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯁꯣꯜꯂꯤ, ꯀꯔꯤ ꯍꯥꯏꯕ? ꯏꯇꯥꯎ ꯇꯣꯂꯦꯟ ꯑꯌꯨꯛꯇ ꯂꯩꯔꯝꯗ꯭ꯔꯕ? ꯃꯥꯗꯤ ꯀꯔꯥꯏꯗ ꯆꯠꯂꯤꯕ? ꯃꯥ ꯃꯆꯤꯡꯈꯝ ꯂꯥꯛꯄꯁꯨ ꯂꯩꯈꯤꯗꯕ ꯀꯨꯏꯗ꯭ꯔꯤ, ꯑꯗꯨꯒ ꯃꯥꯗꯤ ꯀꯔꯥꯏꯗꯕꯨ ꯆꯠꯂꯤꯕ? ꯃꯥ ꯃꯆꯤꯡꯈꯝ ꯂꯥꯛꯄ ꯂꯩꯔꯤꯉꯩꯗꯁꯨ ꯂꯥꯏ ꯇꯤꯟꯒꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃ ꯄꯥꯈꯤꯕꯅꯤ, ꯑꯗꯨꯅ ꯑꯃꯥꯏꯕ ꯇꯝꯕ ꯆꯠꯈꯤꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯇꯣꯝꯕꯗꯣ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯒ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯁꯨꯅꯤꯜꯗꯣ ꯂꯥꯏ ꯁꯥꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯂꯒ ꯑꯃꯨꯛ ꯌꯨꯝꯗ ꯆꯪꯂꯛꯂꯤ, ꯑꯗꯨꯒ ꯐꯝꯂꯒ ꯑꯁꯨꯝꯅ ꯁꯣꯜꯂꯤ, ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯦꯗꯅ, ꯑꯩꯒꯤ ꯂꯃꯟ ꯈꯨꯝꯂꯩ, ꯑꯃꯥꯏꯕ ꯆꯤꯡꯈꯝ ꯂꯥꯛꯄ, ꯅꯪ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯪꯒꯤ ꯏꯃꯨꯡ ꯑꯩꯅ ꯑꯃꯨꯛ ꯑꯣꯠꯄ ꯇꯥꯔꯦꯗꯅ꯫ ꯉꯁꯥꯏ ꯑꯩꯅ ꯂꯥꯏ ꯈꯣꯏꯔꯨꯝꯕ ꯑꯃ ꯆꯠꯂꯨꯕꯗ ꯇꯥꯔꯛꯄ ꯄꯥꯎꯗꯨꯕꯨ ꯑꯃꯥꯏꯕ ꯆꯤꯡꯈꯝ ꯂꯥꯛꯄꯒꯤ ꯃꯆꯥ ꯇꯣꯂꯦꯟꯗꯣ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ? ꯐꯔꯦ, ꯃꯇꯥꯡ ꯆꯥꯕꯁꯤ ꯂꯦꯝꯅ ꯃꯥꯡꯍꯜꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯈꯜꯂꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯁꯨꯅꯤꯜ ꯇꯨꯝꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯃꯇꯝꯗꯨ ꯄꯨꯡ 12 ꯍꯦꯜꯂꯛꯂꯕꯅꯤ꯫ ꯇꯣꯂꯦꯟꯅ ꯇꯨꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯂꯛꯂꯤ, ꯑꯗꯨꯒ ꯇꯣꯂꯦꯟꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯆꯠꯂꯤ꯫ ꯃꯅꯥꯛ ꯆꯪꯕꯗꯤ ꯉꯝꯗ꯭ꯔꯤ꯫ ꯉꯁꯥꯏ ꯇꯣꯂꯦꯟꯅ ꯂꯩ ꯆꯤꯡꯈꯤꯕ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗ ꯁꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯨꯝꯂꯤꯕ ꯇꯣꯂꯦꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯁꯥꯗ ꯐꯥꯎꯔꯛꯄꯗꯒꯤ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯃꯃꯥꯏꯗ ꯅꯥꯟꯊꯩ, ꯑꯗꯨꯒ ꯀꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯑꯁꯨꯝꯅ ꯇꯣꯂꯦꯟꯅ ꯌꯦꯡꯂꯛꯄꯗ ꯎꯔꯤ, ꯂꯝꯂꯩ ꯃꯇꯔꯦꯠ ꯀꯣꯏꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤꯕꯗꯨ꯫ ꯃꯗꯨꯗ ꯇꯣꯂꯦꯟꯗꯣ ꯈꯜꯂꯤ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯁꯤ ꯂꯩ ꯃꯁꯤꯡ ꯑꯁꯤꯒꯤ ꯁꯥꯟꯅꯐꯝ ꯑꯣꯏꯔꯦꯀꯣ꯫ ꯑꯗꯨꯕꯨ ꯑꯩ ꯀꯤꯔꯨꯕꯗꯤ ꯌꯥꯗꯦ, ꯅꯨꯄꯥ ꯃꯆꯥꯅꯤ, ꯁꯥꯃꯨ ꯃꯌꯨꯡ ꯆꯥꯕ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯝꯂꯩ ꯃꯇꯔꯦꯠꯅ ꯃꯥꯕꯨ ꯆꯦꯟꯅꯅꯕ ꯃꯃꯤꯠ ꯊꯛꯍꯜꯂꯤꯕ, ꯆꯦꯟꯅꯅꯕ ꯇꯧꯔꯤꯕ ꯑꯗꯣꯝꯂꯣꯝꯗ ꯇꯣꯂꯦꯟꯅ ꯌꯦꯡꯂꯒ ꯈꯣꯟꯖꯥꯎ ꯊꯥꯗꯨꯅ ꯂꯥꯎꯔꯛꯏ, ꯍꯥꯏ ꯑꯗꯨꯋꯥꯏꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯂꯩꯔꯅꯨꯀꯣ, ꯑꯩ ꯂꯣꯏꯅ ꯈꯪꯏ, ꯅꯈꯣꯏ ꯇꯔꯦꯠꯅ ꯑꯩꯕꯨ ꯆꯦꯟꯅꯅꯕ, ꯑꯩꯕꯨ ꯉꯥꯎꯍꯟꯅꯕ ꯇꯧꯔꯤꯕꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯏ꯫ ꯆꯠꯂꯨ, ꯑꯃꯨꯛ ꯌꯦꯡꯂꯒ ꯂꯩꯔꯨꯅꯨ, ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯝꯒꯦꯀꯣ, ꯀꯩꯀꯥꯟꯗꯕꯗ ꯁꯛꯇꯥꯁꯤꯡꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯇꯣꯂꯦꯟꯗꯣ ꯑꯃꯨꯛ ꯇꯨꯝꯕ ꯍꯧꯈꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯍꯧꯔꯛꯄꯗ ꯂꯝꯂꯩꯕꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯃꯈꯦꯜ ꯂꯥꯡꯕ ꯍꯧꯔꯛꯂꯤ꯫ ꯇꯣꯂꯦꯟ ꯇꯨꯝꯂꯤꯕ ꯑꯗꯨ ꯀꯥꯏꯔꯤ꯫ ꯇꯣꯂꯦꯟ ꯌꯥꯝꯅ ꯁꯥꯎꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯍꯥꯛꯅ ꯑꯗꯨꯋꯥꯏꯗ ꯇꯥꯕ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯂꯩꯔꯝꯃꯨ, ꯉꯁꯤꯗꯤ ꯈꯪꯒꯅꯤ ꯍꯥꯏꯅ ꯆꯪꯁꯤꯜꯂꯤ꯫ ꯇꯣꯂꯦꯟꯅ ꯂꯥꯛꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯣ ꯑꯀꯟꯕ ꯂꯥꯏꯔꯣꯟ ꯑꯃ ꯁꯣꯜꯂꯤ, ꯑꯗꯨꯒ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯁꯨꯝ ꯆꯪꯂꯛꯄꯅ ꯂꯝꯂꯩ ꯃꯇꯔꯦꯠ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯤ, ꯑꯗꯨꯒ ꯂꯝꯂꯩ ꯃꯇꯔꯦꯠ ꯑꯗꯨꯗ, ꯅꯋꯥ ꯀꯅꯥ ꯂꯥꯛꯂꯒ ꯅꯈꯣꯏꯅ ꯂꯥꯡꯂꯤꯕꯗꯨ ꯌꯦꯡꯒꯅꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯅ ꯄꯥꯏꯔꯛꯂꯤꯕ ꯆꯩ ꯑꯗꯨꯅ ꯂꯝꯂꯩ ꯃꯇꯔꯦꯠ ꯑꯗꯨꯗ ꯁꯟ ꯏꯔꯣꯏꯗ ꯀꯟꯕꯒꯨꯝ ꯇꯥꯟꯅꯗꯨꯅ ꯀꯟꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯣꯂꯦꯟꯅ ꯃꯈꯣꯏ ꯇꯔꯦꯠꯇ ꯍꯟꯖꯤꯟ ꯀꯜꯂꯛꯄꯗ ꯂꯝꯂꯩ ꯃꯇꯔꯦꯠ ꯑꯗꯣ ꯆꯩꯅꯥ ꯐꯥꯎꯔꯛꯂ ꯃꯥꯜꯂꯤ꯫ ꯂꯝꯂꯩ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ, ꯑꯃꯥꯏꯕ, ꯅꯪꯅ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯕꯗꯤ ꯑꯩꯈꯣꯏ ꯇꯔꯦꯠꯃꯛ ꯂꯣꯏꯕ ꯇꯥꯔꯦ꯫ ꯇꯣꯂꯦꯟꯅ ꯂꯝꯂꯩꯃꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯣ ꯇꯥꯈꯤꯗ꯭ꯔꯤ꯫ ꯍꯟꯖꯤꯟ ꯆꯩ ꯑꯗꯨꯅ ꯀꯜꯂꯤ꯫ ꯂꯝꯂꯩ ꯃꯇꯔꯦꯠ ꯑꯗꯣ ꯈꯥꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ꯫ ꯃꯥꯒꯤ ꯊꯣꯛꯄ ꯆꯦꯟꯃꯥꯡꯅꯈ꯭ꯔꯤ꯫ ꯇꯣꯂꯦꯟ ꯂꯝꯂꯩꯃꯁꯤꯡ ꯑꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯃꯥꯁꯨ ꯃꯥꯒꯤ ꯇꯨꯝꯐꯝꯗ ꯂꯥꯛꯂꯤ꯫ ꯂꯥꯛꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ, ꯀꯔꯤ ꯀꯥꯟꯗꯕꯗ, ꯃꯋꯥ ꯅꯥꯏꯕꯤ ꯐꯪꯗꯕꯤꯁꯤꯡꯁꯤꯗꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯑꯩꯕꯨ ꯍꯦꯛ ꯁꯥꯎꯍꯜꯂꯦ ꯍꯥꯏꯕꯅꯤꯗ꯫ ꯍꯧꯖꯤꯛꯇꯤ ꯐꯔꯝꯃꯅꯤꯅꯦ ꯁꯛꯇꯥꯁꯤꯡꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯁꯣꯟꯗꯨꯅ ꯂꯥꯛꯂꯤ, ꯑꯗꯨꯒ ꯑꯃꯨꯛ ꯇꯨꯝꯕ ꯍꯧꯈ꯭ꯔꯦ꯫
ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄꯒꯤ ꯑꯗꯨꯋꯥꯏꯗ ꯇꯣꯂꯦꯟꯒꯤ ꯅꯥꯀꯣꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯔꯛꯏ꯫ ꯇꯣꯂꯦꯟ ꯑꯃꯨꯛꯀ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯈꯣꯟ ꯇꯥꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯇꯣꯂꯦꯟꯅ ꯃꯇꯝ ꯑꯗꯨꯗ ꯎꯔꯦ ꯂꯥꯏꯃꯨ ꯑꯃ ꯂꯩꯔꯤꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯇꯣꯂꯦꯟ ꯈꯪꯁꯥꯎ ꯁꯥꯎꯔꯛꯏ ꯑꯗꯨꯒ ꯇꯣꯂꯦꯟ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯇꯣꯂꯦꯟ ꯃꯈꯨꯠꯇ ꯂꯥꯏꯔꯣꯟ ꯑꯃ ꯁꯣꯜꯂꯒ ꯂꯥꯏꯃꯨ ꯑꯗꯨ ꯐꯥꯅꯅꯕ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯂꯥꯏꯃꯨ ꯑꯗꯨ ꯅꯝꯁꯤꯟꯗꯨꯅ ꯐꯥꯔꯤ꯫ ꯂꯥꯏꯃꯨ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯂꯩꯊꯣꯛꯅꯅꯕ ꯅꯥꯟꯊꯣꯛꯅꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯇꯣꯂꯦꯟꯅ ꯀꯟꯅ ꯆꯞꯂꯒ ꯅꯝꯁꯤꯜꯂꯒ ꯊꯝꯈꯤꯕꯅ ꯂꯩꯊꯣꯛꯄ ꯅꯥꯟꯊꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯇꯣꯂꯦꯟꯅ ꯂꯥꯏꯃꯨ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏ, ꯉꯁꯤꯗꯤ ꯅꯪ ꯀꯔꯥꯏ ꯆꯦꯟꯒꯅꯤ? ꯀꯔꯥꯏꯗ ꯅꯥꯟꯊꯣꯛꯀꯅꯤ? ꯅꯪ ꯉꯁꯤꯗꯤ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗꯒꯤ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯄ ꯇꯥꯔꯦ꯫ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯕꯁꯤꯗ ꯅꯈꯣꯏ ꯂꯥꯏꯁꯤꯡꯁꯤꯅ ꯑꯩꯒꯤ ꯇꯨꯝꯕ ꯊꯨꯒꯥꯏꯕ? ꯅꯪ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯃꯆꯥꯗꯣ ꯎꯠ ꯑꯣꯏꯅ ꯐꯪꯕ ꯇꯥꯕꯅꯤ꯫ ꯇꯥꯏꯕꯪꯄꯥꯟꯁꯤꯗꯒꯤ ꯅꯪ ꯃꯥꯡꯈꯤꯕ ꯇꯥꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯂꯦꯟ ꯂꯥꯏꯔꯣꯟ ꯑꯃ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯣꯂꯦꯟꯅ ꯂꯥꯏꯔꯣꯟ ꯁꯣꯜꯂꯛꯄꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ, ꯑꯩ ꯃꯥꯡꯕ ꯇꯥꯔꯤ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤन हायरꯛꯂꯤ꯫ ꯇꯣꯂꯦꯟ ꯁꯥꯎꯅꯤꯡꯈꯤꯕꯅ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯣ ꯇꯥꯗꯦ꯫ ꯂꯥꯏꯔꯣꯟ ꯑꯗꯣ ꯑꯗꯨꯝ ꯁꯣꯜꯂꯤ꯫ ꯂꯥꯏꯃꯨ ꯑꯗꯣ ꯅꯥꯟꯊꯣꯛꯅꯅꯕ ꯂꯩꯊꯣꯛꯅꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯈꯤꯗꯦ꯫ ꯇꯣꯂꯦꯟꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯅꯝꯁꯤꯜꯂꯒ ꯊꯝꯈꯤꯕꯅ ꯇꯣꯂꯦꯟꯅ ꯁꯣꯜꯂꯤꯕ ꯂꯥꯏꯔꯣꯟ ꯑꯗꯣ ꯂꯣꯏꯔꯝꯗꯥꯏꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ, ꯑꯩ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯄꯤꯔꯒꯦ, ꯑꯩꯕꯨ ꯀꯟꯕꯤꯌꯨ, ꯑꯩ ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯒꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯔꯣꯟ ꯁꯣꯜꯂꯝꯕ ꯇꯣꯂꯦꯟ ꯑꯗꯣ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯂꯥꯏꯃꯨ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯀꯔꯤ ꯍꯥꯏꯕ? ꯂꯥꯏꯃꯨ, ꯅꯪꯅ ꯅꯥꯟꯊꯣꯛꯄ ꯌꯥꯅꯅꯕ ꯇꯧꯔꯤꯕ ꯀꯗꯔ ꯑꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯏ, ꯇꯧꯁꯤꯟꯅꯅꯨꯀꯣ꯫ ꯃꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ, ꯑꯩ ꯅꯪꯅ ꯄꯥꯝꯕ ꯑꯃ ꯄꯤꯕ ꯉꯝꯒꯅꯤ꯫ ꯀꯔꯤ ꯄꯥꯝꯕꯒꯦ? ꯍꯥꯏꯔꯛꯎ꯫ ꯇꯣꯂꯦꯟ ꯂꯥꯏꯃꯨ ꯑꯗꯨꯅ ꯃꯥꯅ ꯄꯥꯝꯕ ꯄꯣꯠ ꯑꯃ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯇꯣꯂꯦꯟ ꯋꯥꯈꯜ ꯇꯧꯔꯛꯏ, ꯂꯥꯏꯃꯨ ꯑꯁꯤꯅ ꯑꯩꯅ ꯄꯥꯝꯕ ꯄꯣꯠ ꯑꯃ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕ, ꯑꯗꯨꯗꯤ ꯑꯩ ꯀꯔꯤ ꯍꯥꯏꯁꯤꯒꯦ? ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯥꯏꯔꯛꯏ, ꯍꯥꯏ ꯂꯥꯏꯃꯨ, ꯐꯔꯦ, ꯅꯪ ꯑꯩꯅ ꯍꯥꯏꯕ ꯄꯣꯠꯇꯨ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯃꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯉꯝꯒꯅꯤ, ꯀꯔꯤ ꯄꯣꯠꯅꯣ ꯍꯥꯏꯔꯛꯂꯣ, ꯑꯩ ꯄꯤꯒꯦ ꯍꯥꯏꯔꯛꯂꯤ꯫ ꯃꯗꯨꯗ ꯇꯣꯂꯦꯟꯅ, ꯐꯔꯦ ꯑꯩꯕꯣ, ꯑꯗꯨꯗꯤ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯒꯦ, ꯅꯪ ꯌꯥꯒꯗꯕꯅꯤ꯫ ꯅꯪ ꯅꯪꯒꯤ ꯊꯋꯥꯏ ꯀꯟꯕꯤꯌꯨ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯀꯜꯂꯒꯦ, ꯑꯗꯨꯒ ꯅꯪꯅ ꯅꯪꯒꯤ ꯊꯋꯥꯏ ꯍꯤꯡꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯍꯥꯏꯗꯧꯔꯤꯕꯁꯦ ꯌꯥꯗꯕꯗꯤ ꯀꯝꯗꯧꯕ? ꯃꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩ ꯑꯣꯖꯥꯅ ꯍꯥꯏꯕ ꯌꯥꯖꯒꯦ꯫ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯣꯖꯥꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕ ꯃꯥꯂꯦꯝ ꯏꯃꯥ ꯆꯥꯗꯨꯅ ꯁꯤꯒꯦ꯫ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯇꯣꯂꯦꯟꯅ, ꯌꯥꯔꯦ, ꯑꯗꯨꯗꯤ ꯑꯩ ꯅꯉꯣꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯄꯥꯝꯗꯦ꯫ ꯑꯩꯅ ꯅꯪꯒꯤ ꯊꯋꯥꯏ ꯀꯟꯕꯤꯈꯤꯕꯒꯤ ꯃꯃꯜ ꯑꯣꯏꯅ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯑꯋꯥꯕ ꯂꯥꯛꯂꯕ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤꯀꯣ, ꯑꯗꯨꯒ ꯑꯩꯅ ꯅꯪ ꯀꯧꯔꯛꯄꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯀꯗꯕꯅꯤꯀꯣ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯂꯥꯏꯃꯨ ꯑꯗꯨꯅ, ꯑꯩ ꯑꯣꯖꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯖꯒꯦ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ, ꯅꯣꯡ ꯉꯥꯜꯂꯛꯀꯗꯧꯔꯦ ꯑꯣꯖꯥ꯫ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯣꯂꯦꯟ ꯂꯥꯏꯃꯨ ꯑꯗꯣ ꯊꯥꯗꯣꯛꯈ꯭ꯔꯤ꯫ ꯂꯥꯏꯃꯨ ꯑꯗꯣ ꯇꯣꯂꯦꯟꯅ ꯊꯥꯗꯣꯛꯂꯛꯄ ꯑꯗꯨꯗ ꯍꯔꯥꯎꯗꯨꯅ ꯆꯦꯟꯃꯥꯡꯈ꯭ꯔꯤ꯫ ꯇꯣꯂꯦꯟꯁꯨ ꯅꯣꯡ ꯉꯥꯜꯂꯛꯇꯧꯔꯦ, ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯇꯨꯝꯐꯝꯗ ꯂꯥꯛꯂꯒ ꯄꯣꯊꯥꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯑꯔꯣꯏꯕꯗ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫